Manipurda popular government ama lingnabagi thabak thoramda khumang chawshilakpo oina BJP Manipur Pradesh ki in charge Dr Sambit Patra ngasi Imphal da thunglakhre Hanagi Chief Minister Nongthombam Biren Amasung Manipur Legislative Assembly ki Speaker Thokchom Satyabrata gi mayum da chattuna Tongan Tonganna Unnakhre Dr Sambit Patra ngasi ayuk pung nipan makhairom taba dwaida Indigo gi flight amda Delhi dagi Imphal gi Biren Amasung International Airport da thunglakhe Dr Sambit Patra Imphal gi airport da thunglaba airport ge mapan thoklamdana mafam aduda ngaihak lemraga Churachandpur gidamak helicopter amada Imphal thadukhe Churachandpur da hek yobaga Thanlon AC ge MLA Vungsagan Walte ge mayumda chattuna MLA Vungsagan Walte ga unakhe MLA Vungsagan Walte ga pungkhai amarom unakiba aduda MLA Walte ge hakchang gi fibam su hanglamke haidi MLA Vungsagan Walte unaram labamatung Churachandpur AC MLA LM Khaute Amasung Zomi Students Federation JSF ke Mihut Singha Dr Sambit Patra ga amuk unakhe unabadu da JSF ke Maike dagi Dr Sambit Patra da memorandum amasu pishin ke tungda Kukizo Council Amasung Zomi Council ge luchingba Singha closed door meeting amasu pangthoke khongchet adugi matang da wafam khara phongdok lamna ba paumi singna haingbada Dr Sambit Patra na Khongchet asi unofficial oiba khongchet ni haina khumlam ke hari Dr Sambit Patrana Thanlon AC ge MLA Vungsagan Walte Churachandpur AC ge MLA LM Khaute Zomi Students Federation ge Mihut Singh Kukizo Council amasung Zomi Council ge Luchingba Singh unaram labamatung nungthal ge pung anirom taba dwaida Biren Amasung International Airport ta amuk thunglakhe loinana nungthal ge pung ani minute 5 taba dwaida airport thadoklaga long sambam de leiba Hanagi Chief Minister Nongthombam Biren gi mayum da chattuna Nongthombam Biren ga unakhe pung ama makai khare hena wari sanaraba matung singsamai Baigyapati lekai de leiba Manipur Legislative Assembly ge Speaker Thokchom Satyabrata gi mayum da laktuna Speaker Thokchom Satyabrata ga amuk unakhe Speaker Thokchom Satyabrata ga minute kun manga rom wari sanaraba matung yumnam lekai de leiba singsamai AC ge MLA yumnam Khemchan gi mayum da chattuna MLA Khemchan ga su unaram ke tungda Imphal Hotel da laktuna BJP ge MLA singa Tongan Tonganna Unnakhre haidi Panbaya badi Manipur da President's rule thamlakpa tha ahum phajilakpa ge iruinana BJP amasung wakhalon manaba political party ke MLA khara punshilaga anoba lengam ama semnabagi thaurang chatharibane madugi sarugam oina mamang tha April ke tang kun mapanda independent MLA yauna BJP amasung ate political party ke MLA kun mathoina khujek piduna state asida popular government ama lingnabage thaurang Paikhat piyu haina Prime Minister Narendra Modi amasung Union Home Minister Amit Shah da aiba charol thaduna dakshin balai khrabane masigi makha tarakpo oina Manipur Legislative Assembly ge Speaker Thokchom Satyabrata na hogiba tang anida Manipur ge Governor Ajay Kumar Bhalaga unakhibane numit adumakta da Speaker T.H. Satyabrata na Manipur da thamleba President's rule ase review tawraga athubada popular government semlakpa yabage oithokpa leire haina phongdokhibane